ngasi phongkhiba tongan tongan ba manipuri sifong singdigi amasum thokhiba thawdwa thok singdigi maruibi I paw sing myamna thamjai anbada manipuri ama yauna Tamil Nadu gi DGP saramba sing phakre Tamil Nadu gi DGP Director General of Police saduna police amatigi lupa lakh 7.5 ki gift ama lauruba Manipur masa amaga Nigeria masa amaga Tirunelveli district cyber crime police na Bengaluru dagi phare hari Tamil Nadu gi Director General of Police Selendra Babu Saduna policeman amadagi lupa lakh 7.5 ki gift demand tawduna laurubagi Tirunelveli district cyber crime police na pharaba makoyani tenlai sahi ni pu amasum Ramson Sogasar sai kuntraga na thikawi hari makoyani na tha ahungi mamangda DGP saduna Manimathurda leiba Tamil Nadu Special Police Battalion ki personnel amada WhatsApp message ama thaduna Amazon ki gift card ama demand toki hairiba message adu DGP na tharakpani haina thajabadagi police personnel aduna lupa lakh 7.5 ki gift card adu hairiba mi sing adu thaki matungda hairiba mi sing adu sasinabu oigani haina khanglakpadagi police personnel aduna cyber crime da complaint toki case adu gi matangda Tirunelveli District Cyber Crime Police ki Inspector Ras amasum Chandra Mohan amasum SI Thanana lusingba team amana Andhra Pradesh ki Chiturdagi Murali sai nipuga mathoy amasum Binoy Kumar sai kuntra ka mga phatki team maduna makhatana investigation tawbada masiga manaba crime ama Punjab ta satakri haiba khangki hairiba case adu gi matangna Punjab Police gi case adu lawduna thijinki amasum Tirunelveli Police na case adu thijinbada clue khara phangbaga loinana Bengaluru gi Stanley amasum Ramson Sogasar bu phagat pangam khibani haideni su pawshna makhatana phongdorakli atopa pawmadana Russia gi President Putin cancer na navadagi sumna phamma ngamdre ngangnari marakta steer dagi taraktuna lekanakre masagi sai humdra surba Vladimir Putin cancer na navadagi hakchang phibam ka hena suksilakduna ningthina phamma ngamdre haina tonga oina ngangnari ngai serakta hokiba numit kharani gi mamangda Mahaki Moscow da leibu official residence da steer ka khatpada on tharakpadi gi lekanakre haina khwairi gi nongna phongbo report amada hai former Russian spy amana salaiba Telegram Channel Generals SBR gi report paladuna New York Post na nongna phongdorakhiba gi amada haukiba yum sagaisa numiki numidang wairamda hairiba thawdo si thokibani Numitud Russia gi President Putin asi steer dagi thakmanga onthaduna taraga lekhi thawdo duna maramoiraga President Putin yamna thina asu apanakhi khudong thibu thawdo asigi President asigi bodyguard ki mama maktada thokibani khudakta bodyguard asina Putin gi mateng pangna pasinki security officer ahum amasu sensilaktuna Putin bu hawgalaga manak nakpa sofa amada thamlaga doctor singkoki tuan media outlet ki report matungina haukiba numit kharane si Putin gi hel gi issue sina mara moiraga miyam gi mangda tholakhidri haiba report amsu leiribani handakta Cuba gi president ga Moscow da wari Sanakhibada Russia gi president asi niam sumna phamma ngamdabadigi makutna table shauraga phammi haina phongdokna khrabani Kremlin gi mekedi gi Russia gi president gi hakchang gi phibam gi matangna ngangnari kya tongani haina yamna kana geningdaba phongdokrabasu handak nangno thokiba thawdo asigi matangdadi kariguma comment amata hauju phawba phongdokpa leitribani Russia gi investigative news outlet roikatna claim tawkhibada Putin asi hanatagi hauna enteller haina khangnaba ayingba lamda phangba saji makhal amadagi lawwa ina yamna toina iruzai haibagi report leiri report asina makhatana hairibana President Putin asi haukiba numit chamaga humfuga tarukne sigi manungda Putina thyroid cancer doctor asigi residence kuntraga mangarak hanna maki treatment ga mari leinana visit tawba lekre hairiba khongcha singaduda mahak doctor kya amasulune Putina yamna toina visit tawriba thyroid cancer specialist oncology surgeon sigi emergency salibano khawi sai sigi hawgalakpa sarukta President Putina mahaki treatment ga mari leinana alternative medicine ama oina antalar dear gi ESC lauraga iruzaki hairiba thawang si Russia gi defense minister Sergei Shoigu gi recommendation matungina pangthokpani malem gi animals blood based treatment pangthokpa miyoisi Russia gi President Putin khaktani mamang Moscow gi Sergei Shoigu namati head of gastrom Alexei Miller susiguma makal gi treatment asi sataki hairi Entelar dear gi laurga iruzaba si Russia China masum Korean singbale boxing da ngalinge matamni satnaraklabamni adubu
Siberia aying malam the labor red antler DRC e lauraga iruzaba sina haksang asi nauktu e hainaba kya lairaba sumasi sab sawa scientific fruity hauju phawi oina letri Putin gi dai ki matang paladun report asin hairibana Putin na khwaidi gi pamna sawa gi yerumasini article adura Putin gi hela madi dai ki matang iribasi kya rak yoy kya digi interview loraba matung ibani hairi Putin na hawkiba yum sukaisu numita istiarigi mangarak thokna ontharakhiba du maki chakhaw sum haksang saruk singna cancer suksilakpadagi control to bangamlaktabani mamang thara kyubagi president Daniel ga Moscow unaduna wari sanakhiba du maki makuching adu yamna nikpadagi control to wan ukhiansu pausnu makhatana phongdorakli makasa tharakfo ena sport ki pawng tang mem da thamjaramge Switzerland ga sanadringai mangoina Ronaldo da akan mamiyeng thamnari Purtugal gi Christiano Ronaldo gi tungi laibak amasum S.korea gi mek Sanakhibada maki Mahut Sindokhibagi maki Asaoba phongdokhiba duga mari leinana singnaba lairibadu Switzerland gi mayokta makoi gi World Cup last 16 game sanadringai mangoinana ngasi akan mamiyeng thamnaraga controversial oiraba interview ama tawkhibagi hawkiba thada ama to oina yanaduna Manchester United thadokhiba forward asi Saudi Arabia soidana satkiba yabagi wa ngangnaraga lekhiye dubu Portugal coach Fernando Santos na mak masigi matana karimata khangde hainasu phongdokli ehak masigi matangda mak wari chanaba leiti haina Santos na Swiss gi mayokta hayengi game sanadringai mangoinana pangthokpa pawgi mipam amada phongdokhi ehak masigi matangda khangde masi maki phirepni Ayak masigi matang na khang ba phaw bu tawdi amadi ayak masigi matang na paw si ehak na mapam sita thunglarab matam takhibani Ronaldo gi tungi lebo si malem gi akoi bita leiba club kya mana makpu sign tawning bi apamba phongdong narak pa leiba loinana tangdang ba ma khangdri aikoi World Cup ta miyeng thamli ayak masigumba ate atop issue gi matana karigumba amata khangba leiti hainasu coach na phungduki Adumena Ronaldo na Asaoba utkibadu maki costa tamlaga tawkhibanati opponent amagi hairakhiba wahida sawankhibani haina phongdokhibaga loinana Santos na South Korea gi mek Sanakhiba aroiba group match ta maki Mahut Sindokhibadagi maki Asaoba utkibadu yauraga magi players singi matang hanglakpa wang singi pakhum pibadaki sumi ehak madugumbu pamde supam pamjade ehak tasengna madugumba matawdu pamde madi madugi mikup adudigi hauduna madugi issue loisin khrabani hainasu Santos na phongdokhi Ronaldo bu hayeng Swiss ki mayok sanagadaba maki line up ta yahongadra yaholoidra natragana bench ta leiraga hauhungadra hauholoidra haibigi matangna singnaba kya leidibadugi matangna su coach na comment piu yakidi ehak masiguma makalgi information papa tawde Ayhak aigi team da miyeng thamli aikoi training da miyeng sangdi amasum kariguma makalgi issue da miyeng sangde ayhak na matam punamakta tawriba thaba dudi khudakta match hanabagi matangna miyeng sangbasini ayhak information asi sumi natragana lali haibada thawai waruba leiti haina su Santos na phungdokhi Santos ki oinati khwaidigi maruiba posak adudi Portugal na English ngani ga tarukta gi hauduna ahan boina quarter final sangba haibisini masida sanglaba matam ma panduna lerakli Maru oiba wafamdi masigi mes asini Portugal na mai paknaba phirep matam punamakta laijai haina English ngani ga taraga mari dagi SARS purakliba Santos na phungdokhi masigi pressure pukningda phawon bahai bisi aikoi gi oinadi apabane aikoi masi pami masum aikoi taseng na mai pakpa pami game khuding sanaraba matungda karigumba nahak na game tu mai paklabadi na favorite ama oinabigi manak naksilaklabadi haina sumang na makataki Adu hawji ko na di mayam pause to matang sa lusinjara kaya masumyam pun ano babdi na minasi.